Manipur Youth League Mayolna Paring Naina Chatarakpa Politics Anouba Laang-On ki vote Haina Mingthonba Mass Awareness Campaign ki manung chananga se kumbi sandongta leiba ibudo ising chaiba community hall da miyam ki mifam ama pangtokre Mayolna apunba ima loop kumbi amasung apunba club kumbi ka kusamnaduna pangtokhiba mifam aduda Advocate Thokchom Suresh Mayoli President Koijam Suresh UCM ki District Secretary Nongmaithem Iboton Apunba ima loop kumbi ki President Yambem Ongbi Joy Kumari Apunba Club kumbi ki President Konjengbom Neta Amade Sunday campaigner Case Inder Kumar na President member oina saruyake mifam aduda Advocate Thokchom Suresh na hai miyambu lengakani haiduna tongthorakliba mirep singda makhoi karigidamok mikhal thengnadibano tasengna leibak ngake haibagi wakhalon chelabra haibadu miyamna kupna thidokpa amade hangdokpa mathau tai mirep singna miyamda utchairaga amade namthak tawraga mikhal mai pakna bokhonroidabane hauzik manipur gi oiriba phibam amade miyami ihul khangna thabak tawgadaba mirep oina thokpira haina magna phongdokhe ngasi ogira thokpiri besingsu prasasing namthak tawgino prasasing utchaibigino namthak tawgino yam clear oina hauzik manipur gi leibe issue sing kaithar isingsa makhoi kari to boi yai haibsa makhoi na haibe su ngasi leibe miyam club na mera paibina natraga individual na to bo wai traga sumaso makhoi miyam gi ko wang ma oina thamgada da Mifam aduka mari lainana Mayolgi President Koijam Suresh na hai Mikhal matamda sel amade lanai kana bakharagi damak aikhogi right yolaroi se lamdam asebu ningthi da ngakpi gadaba luching bakhala se lamdam ama chawkhatpa natraga chawtharak pai se lamdam aduda tawriba politics ke makha pole politics na khunai amage mamai chumme maram aduna politics ta biyam na wakhal khanthaduna amade achumba lambi da chatuna afaba midep khanbage tangai phadaba lai haina magna phongdokhe amdam punu bergadi mina dum laksa dum thilakana koi matam thai khara idan matangai thaba kudum mai sudo adu tadi evojan tasan dum samya tasan lakanda manipur thoiba kuri su me apam leiba bosina nakan thamsia national highway home se ekoi ining tam cha phamgi bra phamde hapta ama boke to koma tamda aikoi se hinbang amoidaba phur ma khana